COVID की JN1 variant की ahanba case ama leibak asida phangbaga loinana center na leibak asigi state amadi union territory khudingmakta meekup nahum singna leinaba thamkhre Union Health Secretary Sudan Spanna state amasung union territory singda ikiba cherol amana hai center amadi state lengana punna honabadagi COVID lighted ase hanthahanba ngamde COVID-19 की virus असे इंडिया के अयिंग असा यामना चुनाबा ओइबना लाइचट असे public health ना थेंगनरिबा सिंगनाबा सिंग असे मतम चानी यंगसिनबा मथौ ताई हौखिबा मतम खरा असिदा केरला दा COVID-19 के सब वेरिएंट ओइबा JN1 असे दिसंबर 9 दा थेंगनदे leibak asigi lakadoriba harau kumhai sing ase yenglaga laichet ase sandokpadagi ngakthoknaba khongthang lakhotba mathau tai Union Ministry of Health and Family Welfare na piriba COVID-19 surveillance tawbagi strategy ado revise tawduna mapung fana chanahanba mathau tai India gi tongan be state sing da leiriba influenza amasong severe acute respiratory illness kumba anaba sing de health facility sing da chang naina check tawba mathau tai haina churul asina makatare